First of all, the EPAC TV News welcomes everyone. Manipur thokliba thak kunithoi sujilaklaba lal asigi waroisin proknanaba ngasi phaw bharat lengakna thamoi sekna hotnadriba si yamna lanba thawngni bharat lengakna manipur di yengliba midyang asi karamba midyang no haibadu manipur miyamgi maru oibu wahangama haibadu hojik oiribani manipur da miyamgi lengak leiduna lengak sasan tawringi matamdasu irang asi losinana haiduna matamdugi manipur lengak amasung Bharat lengak anina kok chungchin duna lawpham thokpa thawdangsing lawbung ngamkite asumna Bharat lengak amasung Manipur lengak anina thawsadan leirkhibadagi ngasi Manipur da thoklib irang ngasi nongmagi hena chawthorakpagi maram am oirakli haibada haiman ma thokli haina khalli Manipur da thoklib irang ngasi ki marakta Bharat lengak na Manipur da miyamgi lengak leiramba adu muthattuna president rule Manipur da thamjille president rule sasan matam asidasu irang asi losinana ba masak thokpa thabak amata paket pa ude Bharat Union Home Minister Amit Shah na Manipur da thoklib irang asi losinana ba haiduna handak Delhi da awang motha ki review meeting pangthoktuna wafam kaya khannakiba su leikhraban miyamna su khannakiba meeting adugi mai soidana phangani haina yam chaun asa tawnaki atu ba hojik madugi ona tainabada Manipur da thoklib irang asi hena chawthora pagum taw masigi mayek singlaba khudam ama haibabu Union Home Minister Amit Shah na lauthokiba March ki tang nipan da Manipur lifeline oiba National Highway anida free ori chathok chasin tawbi yanana ba thabak paikhat kani haina lauthokibani madugi matung ina March ki tang nipan da National Highway 2 Imphal Dimapur paringda Imphal dagi Senapati amadi Churachampur da passenger bus thabagi thabak paikhat ki adubu numit aduda passenger bus lamtha aduda miyoi ani ahum khak tongwatuna tana kanagum amata thoklakide yamna nganglibadi passenger bus chatkadoriba National Highway 2 gi paringda karam miyoisun yankhai thingaiba torokadagi haibagi thabak adu mangjawnuna lakhotkide passenger bus thaba hawba matamda sekmaidagi na kangpokpi phawbi manungda masing yamlaba kuki nupa nupi amadi khulai paiba kuki militant kaya thoroktuna yam chawni yekhai thingaibagi thabak phongna sataraki security ga muknabada miyot amasu siba leikhibani kuki gi miyoi kun hena asok apan nangbatuna tana security personnel sing dasu asok apan nangba kaya yawkhibani masina loidri gari kaya mai thabagi thabak chathaki lambi da nungjaw kaya langthatuna mai thabagi thabak chathatuna angak palanjaw ma haibu oikhibani oiriba phiyam masi president rule lengakna mafam matam chana control to ngamkite asingbagi oina lakhatpam thokku cheksin thorangi thabakta maski tang nipan da passenger gari thadingi mamangda lambi paring asida kariguma makhal amatagi apan ba piraktanaba chapchaba security kan ba section thorangadu lakot kadabani intelligence ki report lawuduna kariguma makhal amatagi yekhai tingai ba thoktanaba thabak paikhat kani haibudu khanggadabani adubu paikhatpam thokwa thabak sing adu sukpai paikhattana passenger gari tharubadagi asobu lana ma haibudu oirakhibani masigi makhata bo oina hojik kuki sina kuki taba mafam singda matam kaktana total shutdown gi khongjang changchinduna hena sathiba ama haibuju oikhibani maduna Bharat lengak lokhlakliba thabak asidi achak mambai de gi haijin bag chap manare irang asi laksinana bu hotna bagi mahutta hena chawthok hana ba sinbu oina thokli haiba yare haina lamdam sigi miyam ngangnari tasengna hairabata hojik Manipur oiriba phiba masi adukki matik sathiba amadi yamna kiningai oiba haibudu oiribani oiriba phiba masi sambal khatraba ingkhol da hauba mana masing sasan changduna maning tawna chaba loinana mapu pandraba ingkhol oiduna tawning ba thabak pangtawta tawbi yaba haibudu gu chap manarabani hojik oirakliba Manipur gi sathiraba phibam asida aikhoi gi MLA sing yamna munna wakhal tawduna leijaba thawna lawsing amadi pangal puthokduna Manipur da tholiba kangluk ki irangi akanba mayasi muthatna bu khotnabam thoki Manipur miyamna hojik Manipur gi MLA sing marakta pukchel khojel tinadaba khaibung tanaba apun bagi thawna pangal sagatba ngamdabadagi thawong asi adukki matik penadaba haibudu oiribani maduna lengak losing marakta khetnaba amadi yangthinaba haibudu thamdana mangjil thana songthoktuna MLA sing amatoina punchinduna Manipur da tholiba kangluk ki irang asi losinanaba khotna biu haibusi lebak miyang amatto oiba kholaw oiri ngasi aikhoi MLA sina khutung bunadun laikhibadagi Manipur miyamna chongthoraktuna maribak Manipur kannabu hotnaribani
Haujik Manipur thokiba lal asi achamba lal natte. Maribak Manipur kannanabagi akanba lalni lal asi leibak miyamna thawai pamu buleitra maribak ki damakta songthoraktuna thawai thadoknari haibasisu ngasi MLA sin khangfam thokpani. Adugo lal tawba matamda kari changi haibasisu aikhoigi MLA sin khangde. Khulai yauduna chinjak yauduna lal tawba yaba honadi. Aikhoigi lal soknariba kangbuna makhoigi damakta changadaba kuchu khulai sing amadi chana thaknaba polam sing kanana pambom tingduna wattanabu puthokli haibadusu aikhoigi MLA sin khanggadabani. Punnamak asi khangdana tumin asum leiba tarabadi haujik leibak asi thokliba sathiraba irang asi nongma nongmagi hanjilakani. Haujik kuki singna separate administration tanbagi khongjang asi sukhan handokloi haidin lawthokhrabani. Maduna kuki singi aranba phirep asigi matangda Bharat lengaki mafamda makhoibu wakhal tahananaba amadi warak watimnanaba aikhogi MLA singna amat toina khongjang changchinpam thoki. Oiriba phibam asi mikhalgi matamda miyamna vote piduna khankiba miyamgi myuchingna semba lengak ama ichau chawna leiringi matamdasu kuki militant singna Manipur miyamgi mathakta landani wa matamda landaba ngamkiba haibasi MLA singna pangdabadagi thokkibani. Aikhoini hingliba si imalaipak potna phamlamdam asigi damaktani nungsiraba imalaipak potna phamlamdam asibu machet thugaiduna kuki homeland tangani haibasi yamna chumdaba thongni. Pidrabadi Manipur lengak amasung maitai singi mathakta leppalitan landagani haibasi yafam thokpra. Ngalingai matamda hojik oiba phiba masi oirakani haibasi Manipur miyamgi mafamdagi matamgi oiba lengak sasan tawriba singi mafamda kayarak anna haikrabani. Adubu matamgi lengak sasan tawkiba sing aduna asanba miyang yengduna maribak Manipur thugainanaba miyoi kana lamdam asida changchinduna leikhrabagi haibadusu khangba ngamkhidi. Yumdang bana kainaba lawma pu yongna tanbagi phiba madu hojik Manipurda chap chana thoklari haibi yai. Mapaldagi changchillakwa mitop miyancha singna Manipur ngamkhai manungda makhoigi oiba tonganbu homeland talakle makhoigi dabi asi pidragana Manipur asi sikop sana thugaigani haibaromda landa silakle. Tawbatabu lengak sasan tawriba aikhoigi MLA singna maribak maramdam kannanabagi damakta lawfam thokpa thodang adu chap chana lawbiyu. Mamingtagi MLA oina leibiganu hojikti BJP gi lengak ama Manipurda leiribani lengak asi leina Manipur kangkhong chaire. Misi minan toina thokle Manipur miyam maramdamda leitana hingba ngamdaba haibudu oiri. Oiriba phibam asi kanana kari soibdi ohilakpano haibudu ngasidi leibak miyamna mayik sengna khangba haibudu oirabani. Miyamgi mihut oiriba MLA singna amatto oina maribak Manipur kannanabu hotnaba lawfam thokpa thodang adu lawba ngamdabadagi haibasi khanglakba phawbuda tumina lesilibasi yamna lalle. Loinana maribak Manipur kanma ngamdraba MLA ni haibudu mayik sengna khanglabanina leibak miyam hoduna mangak paiduna inthokraga miyam imalebak Manipur kanbagi thodang lawgani haibasisu aikhoigi MLA singna khangba mathau tai. Maliyam ki tongan mafamda thokpa thodok othok singbu miyam di ohonduna miyam gi mitna kong oheliba Ipak TV News haiba news ni waking YouTube channel amadi Facebook page asibu adomna like share comment follow amadi subscribe tawbiduna tung koina miyam gi seba tawbu ngamnanaba support tawbiyu haijari. The EPAC Group of News was set up on 7th July 2017 as a news networking body. Now it completes 7 years in service. Under the aegis of EPAC Group of News, one news networking YouTube channel and Facebook page called EPAC TV News has been set up in the year 2021. It is providing news throughout the world day and night. Seder Maibam is the managing director cum editor of the EPAC TV News. He is young and talented journalist of Manipur. Under his guidance, news updates are being disseminated all over the world. Both YouTube channel and Facebook page of the EPAC TV News becomes a successful news channel. It is due the full cooperation of the people. The news channel seeks support of the people. People may subscribe, like, share, and follow it, so that it can serve the people further. The EPAC TV News. Once again, thanks the supporters.